ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯝꯊꯤꯕ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯀꯟꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯊꯤꯕ ꯊꯋꯥꯏ ꯃꯇꯝꯗꯨ ꯀꯥꯂꯦꯟ ꯊꯥꯅꯤ ꯈꯨꯜ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏ ꯍꯔꯥꯎꯅꯕ ꯃꯇꯝꯅꯤ ꯕꯨꯕꯣꯏ ꯍꯣꯏꯒꯤ ꯈꯨꯜꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯦ ꯕꯨꯕꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯂꯩꯇꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯒꯨꯅꯗꯤ ꯃꯇꯝꯁꯤꯒꯤ ꯋꯤꯡ ꯂꯥꯎꯔꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯄꯣꯛꯂꯛꯂꯤꯕ ꯑꯁꯦ ꯋꯥꯔꯨꯒꯦ ꯍꯥꯏꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯄꯥꯡꯊꯣꯛꯅꯤꯡꯕ ꯑꯄꯥꯝꯕ ꯊꯕꯛ ꯀꯌꯥꯕꯨ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯏꯁꯥꯅ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯍꯦꯛꯇ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯁꯦꯟꯅ ꯃꯦꯟꯒꯅꯤ ꯍꯥꯏꯕꯁꯤ ꯒꯨꯅꯒꯤ ꯋꯥꯈꯜꯅꯤ ꯈꯟꯐꯝꯁꯨ ꯊꯣꯛꯏ ꯒꯨꯅꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯄꯥꯁꯨ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯨ MLA ꯑꯣꯏꯔꯤ ꯑꯗꯨꯅ ꯁꯦꯟꯒꯤ ꯑꯋꯥꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯒꯨꯅ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯇꯤꯟꯅꯕ ꯌꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯕꯨꯕꯣꯏꯗꯨ ꯂꯧꯕꯨꯛꯇ ꯁꯟ ꯍꯣꯏꯒꯠꯄ ꯆꯠꯄꯗ ꯂꯤꯜ ꯑꯉꯥꯡꯕ ꯑꯃ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯉꯝꯈꯤꯗꯦ ꯃꯇꯝꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯕꯨꯕꯣꯏꯒꯤ ꯃꯄꯥꯅ ꯂꯥꯏꯕꯨꯡꯗ ꯂꯥꯛꯂꯒ ꯑꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯕꯨꯕꯣꯏꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯈꯔ ꯂꯨꯔꯦ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ ꯃꯥꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯕꯨꯕꯣꯏꯒꯤ ꯃꯄꯥꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯥꯏꯕꯨꯡꯗ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯕꯨ ꯎꯅꯔꯒ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯂꯥꯛꯇꯨꯅ ꯕꯨꯕꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯌꯦꯡꯈꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯌꯣꯞ ꯑꯃ ꯂꯥꯛꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠ 8ꯅꯤ ꯂꯥꯌꯦꯡꯂꯁꯤ ꯃꯗꯨꯝ ꯇꯧꯔꯕꯗꯤ ꯑꯅꯥꯕ ꯑꯁꯤ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯌꯣꯝ ꯂꯥꯛꯇꯨꯅ ꯕꯨꯕꯣꯏꯕꯨ ꯂꯥꯌꯦꯡꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯂꯥꯌꯦꯡꯂꯛꯄ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯒꯨꯅꯗꯨ ꯕꯨꯕꯣꯏꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯈꯤ ꯑꯩꯈꯣꯏ ꯕꯥꯏ ꯕꯨꯕꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯤ ꯐꯖꯕ ꯂꯩꯔꯥꯡ ꯌꯥꯝꯅ ꯄꯣꯝꯁꯥꯠꯅꯔꯝꯃꯦꯗ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯠꯂꯒ ꯑꯩꯅ ꯎꯅꯕ ꯑꯁꯨꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅ ꯕꯨꯕꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯕꯨꯕꯣꯏꯕꯨ ꯀꯧꯔꯛꯏ ꯑꯣ ꯕꯨꯕꯣꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯦ ꯄꯥꯊꯧ ꯕꯨꯕꯣꯏꯒꯤ ꯃꯃꯥꯅ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯏꯗꯅ ꯆꯪꯉꯣ ꯅꯇꯥꯎꯗꯣ ꯃꯅꯨꯡ ꯆꯪꯈꯤ ꯀꯥꯈꯠꯂꯣ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯣ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯊꯣꯛꯂꯛꯂꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯃꯅꯨꯡꯗ ꯆꯪꯉꯤꯁꯤꯕꯨ ꯐꯠ ꯆꯪꯉꯒ ꯐꯠ ꯍꯦꯛꯇ ꯊꯣꯔꯛꯄ ꯌꯥꯕ꯭ꯔꯣ ꯍꯩꯃꯥ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯇꯥꯎꯗꯣ ꯃꯈꯣꯡ ꯍꯥꯝꯕ ꯆꯪꯈꯤ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯗꯨꯅ ꯑꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯆꯥꯏꯅꯤꯁꯇ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯑꯩꯗꯤ ꯏꯇꯥꯎꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯕꯅ ꯈꯜꯂꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯨꯅꯗꯨ ꯅꯣꯛꯈꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯅꯪ ꯅꯣꯛꯍꯧꯈꯣꯀꯣ ꯅꯇꯥꯎꯁꯨ ꯊꯣꯛꯂꯛꯑꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯕꯨꯕꯣꯏꯒꯤ ꯃꯃꯥꯁꯨ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯃꯁꯤꯗ ꯒꯨꯅꯅ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒꯦꯗ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯄꯗ ꯕꯨꯕꯣꯏꯗꯨ ꯃꯅꯨꯡꯗꯒꯤ ꯄꯔꯄ ꯊꯣꯛꯂꯛꯏ ꯍꯥꯏ ꯒꯨꯅꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯑꯩ ꯀꯥꯗ ꯐꯝꯃꯨꯁꯦ ꯕꯥꯏ ꯑꯩ ꯂꯥꯛꯄ ꯅꯠꯇꯦꯗ ꯑꯩ ꯆꯠꯈꯤꯒꯦ ꯇꯧꯕꯅꯦ ꯐꯝꯃꯣꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯂꯥꯛꯑꯣꯁꯦ ꯆꯪꯉꯣ ꯆꯥꯛꯀ ꯆꯥꯈꯤꯗꯧꯅꯤ ꯑꯁꯨꯝꯅ ꯒꯨꯅꯅ ꯋꯥ ꯁꯣꯏꯔꯨꯕꯒꯤ ꯏꯀꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯤꯉꯩ ꯕꯨꯕꯣꯏ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯕꯨꯕꯣꯏꯅ ꯎꯈꯤ ꯃꯁꯤꯗꯒꯤ ꯕꯨꯕꯣꯏꯅ ꯒꯨꯅꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ ꯚꯥꯏ ꯑꯅꯥꯕꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯍꯣꯏ ꯚꯥꯏ ꯒꯨꯅ ꯈꯔ ꯅꯨꯡꯉꯥꯏꯔꯦ
ꯑꯃꯥꯏꯕꯤꯅ ꯅꯨꯃꯤꯠ 8ꯅꯤ ꯌꯦꯡꯈꯤꯁꯤꯅ ꯍꯥꯏꯔꯤ ꯉꯁꯤꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ 4ꯅꯤ ꯋꯥꯠꯂꯤ ꯑꯦ ꯚꯥꯏ ꯃꯥꯏꯕꯤꯔꯣ ꯃꯥꯏꯕ꯭ꯔꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ ꯃꯥꯏꯕꯤꯅꯤ ꯀꯩꯅꯣ ꯑꯦ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯐꯖꯩ ꯀꯩꯒꯤꯅꯣ ꯁꯨꯝ ꯍꯪꯕꯅꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯗ ꯃꯥꯏꯕꯤ ꯑꯣꯏꯅ ꯊꯧꯒꯜ ꯇꯧꯔꯤꯕꯅꯦ ꯑꯦ ꯍꯧꯖꯤꯛꯄꯣ ꯀꯅꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯃꯤꯡꯗꯨꯕꯨ ꯑꯣ ꯁꯅꯔꯤ ꯑꯃꯥꯏꯕꯤ ꯁꯅꯔꯤ ꯍꯥꯏꯕ ꯑꯦ ꯑꯗꯨꯗꯤ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯣꯞ ꯆꯥꯔꯤꯕ ꯑꯃꯥꯏꯕꯤ ꯁꯩꯍꯦꯟꯕꯤꯅꯤꯅꯦ ꯅꯪꯗꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯥꯏꯕꯤꯅꯒ ꯌꯦꯡꯉꯃꯤꯅ ꯑꯅꯥꯕꯒꯥꯁꯤ ꯁꯠ ꯍꯦꯛꯇ ꯐꯔꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯑꯁ ꯇꯥꯅꯤꯡꯗꯦꯒꯨꯅ ꯅꯪꯅ ꯍꯦꯛ ꯉꯥꯡꯕ ꯑꯃ ꯑꯣꯟꯊꯣꯛꯄ ꯆꯤꯜ ꯂꯩ ꯀꯦꯟꯒꯗꯕ ꯋꯥ ꯉꯥꯛꯇ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯁꯣꯝꯅ ꯒꯨꯅ ꯑꯃꯗꯤ ꯕꯣꯕꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤꯉꯩ ꯕꯣꯕꯣꯏꯒꯤ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯕꯣꯕꯣꯏꯒꯤ ꯃꯄꯥꯗꯤ ꯊꯕꯛ ꯆꯠꯈꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯗ ꯌꯥꯎꯗꯦ ꯑꯁꯣꯝꯅ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯒꯨꯅꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯕꯣꯕꯣꯏꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯈꯤ ꯃꯇꯝꯗ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯕꯣꯕꯣꯏ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯕꯣꯕꯣꯏꯒꯤ ꯂꯥꯏꯌꯦꯡꯕ ꯂꯣꯏꯒꯗꯕꯗꯤ ꯅꯨꯃꯤꯠ 2ꯅꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯇꯧꯔꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯗꯤ ꯃꯃꯥꯡ ꯈꯨꯜꯒꯤ ꯈꯨꯟꯗꯣꯜꯗ ꯑꯩ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯒꯗꯧꯔꯤ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠ 8ꯇꯤ ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯗꯥꯡ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯕꯣꯏꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯁꯨ ꯈꯨꯟꯗꯣꯟꯗ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯣꯕꯣꯏ ꯍꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯕꯣꯕꯣꯏꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯕꯨꯛꯇꯨ ꯌꯥꯝꯅ ꯀꯟꯅ ꯂꯦꯡꯕ ꯊꯤꯟꯕ ꯃꯀꯣꯛ ꯉꯥꯎꯕ ꯃꯃꯤꯠꯇ ꯂꯤꯟ ꯑꯉꯥꯡꯕ ꯃꯌꯥꯝ ꯑꯃ ꯁꯂꯨꯞ ꯎꯕ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯍꯦꯟꯅ ꯎꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯉꯣꯟꯗ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯇꯝꯗꯨꯗꯗꯤ ꯕꯣꯕꯣꯏꯒꯤ ꯃꯄꯥꯗꯨ ꯂꯧꯕꯨꯛꯇ ꯂꯧꯔꯤꯌꯥ ꯍꯥꯏꯕ ꯆꯠꯄꯗ ꯃꯈꯣꯡꯗ ꯊꯥꯡꯅ ꯁꯣꯛꯄꯗꯒꯤ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯕꯨ ꯀꯧꯔꯨꯅꯕ ꯃꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗ ꯕꯣꯕꯣꯏꯅ ꯒꯨꯅꯒ ꯑꯣꯏꯅ ꯆꯠꯂꯒ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯅ ꯃꯄꯥꯗ ꯍꯥꯏꯔꯦ ꯃꯁꯤꯗ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯅ ꯒꯨꯅꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈꯤ ꯍꯜꯂꯣ ꯚꯥꯏ ꯒꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯈꯨꯟꯗꯣꯜꯗ ꯑꯝꯇ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯑꯩꯒꯤ ꯑꯅꯥꯕꯗꯨ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ ꯅꯨꯃꯤꯠ 2ꯅꯤ ꯋꯥꯠꯈꯤꯕꯗꯨꯒꯤ ꯃꯥꯜꯂꯤ ꯑꯁ ꯚꯥꯏ ꯕꯣꯕꯣꯏ ꯅꯣꯏꯁꯨ ꯑꯉꯛꯄꯅꯤꯍꯦ ꯅꯨꯃꯤꯠ 2ꯅꯤ ꯋꯥꯠꯂꯤꯕꯗꯨ ꯃꯁꯤꯡ ꯁꯨꯅꯅꯕ ꯍꯥꯟꯅꯅ ꯆꯠꯍꯧꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯑꯀꯥꯟꯗ ꯆꯠꯂꯤꯗꯨꯗꯤ ꯁꯤꯕꯅ ꯍꯥꯜꯂꯅꯤꯅꯦ ꯍꯣꯏ ꯚꯥꯏ ꯆꯨꯝꯃꯦ ꯑꯅꯥꯕꯁꯨ ꯐꯈꯤꯕꯗꯨꯗ ꯈꯔ ꯂꯥꯏꯊꯣꯛꯎꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯝꯇ ꯆꯠꯂꯨꯁꯤꯀꯣ ꯍꯣꯏ ꯑꯩꯒꯤꯕꯨꯗꯤ ꯌꯥꯏꯅꯦ ꯅꯪ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ ꯑꯗꯨꯝ ꯍꯣꯏ ꯚꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯦꯀꯣ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯔꯕ ꯃꯇꯨꯡ ꯒꯨꯅꯅ ꯈꯜꯂꯤ ꯃꯤꯑꯣꯏꯕꯁꯦ ꯅꯥꯔꯛꯂꯕ ꯃꯇꯝꯗꯅ ꯁꯤꯔꯗꯧꯕꯩ ꯈꯟꯗꯅ ꯂꯨꯄꯥ ꯂꯥꯛ ꯊꯥꯗꯔꯒ ꯂꯥꯌꯦꯡꯅꯩ ꯈꯤꯇꯪ ꯐꯒꯠꯂꯛꯑꯒꯅ ꯗꯥꯛꯇꯔ ꯑꯃꯥꯏꯕꯤꯅ ꯆꯥꯎ ꯍꯥꯏꯕ ꯍꯤꯗꯥꯛ ꯐꯥꯎ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯁꯤꯕꯨ ꯍꯥꯏꯗꯅ ꯆꯥꯄꯣꯟꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯒꯅ ꯃꯗꯨꯒꯤ ꯗꯥꯛꯇꯔꯗꯨ ꯌꯦꯡꯕꯗꯣ ꯐꯠꯇꯦꯅꯦ ꯃꯗꯨꯒꯤ ꯃꯥꯏꯕꯗꯨ ꯐꯠꯇꯦꯅꯦ ꯃꯥꯏꯕꯤꯗꯨ ꯀꯌꯥ ꯍꯩꯇꯕ ꯃꯥꯜꯂꯤꯅꯦ ꯁꯦꯟꯗ ꯄꯥꯝꯕ ꯑꯣꯏꯅ ꯇꯧꯏꯅꯦ ꯕꯗꯅꯥꯝ ꯄꯤꯔꯤꯕ ꯍꯦ ꯁꯩꯇꯥ ꯃꯁꯤꯒꯤ ꯈꯜꯂꯨꯔꯗꯤꯅꯦ ꯗꯥꯛꯇꯔ ꯑꯃꯥꯏꯕꯤꯁꯦ ꯑꯣꯏꯍꯩꯕ ꯁꯤꯟꯐꯝ ꯅꯠꯇꯦꯀꯣ ꯀꯥꯟꯗꯦ ꯁꯨꯁꯤꯇ꯭ꯔꯥꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯍꯣꯔꯦꯟ ꯎꯅꯁꯤ ꯍꯥꯏꯈꯤꯒꯦ ꯑꯁꯣꯝꯅ ꯒꯨꯅꯅ ꯁꯨꯁꯤꯇ꯭ꯔꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯎꯅꯁꯤ ꯍꯥꯏꯈ꯭ꯔꯦ ꯁꯨꯁꯤꯇ꯭ꯔꯥꯅꯁꯨ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯎꯅꯔꯁꯤ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯁꯨꯁꯤꯇ꯭ꯔꯥꯁꯨ ꯕꯣꯕꯣꯏ ꯑꯃꯗꯤ ꯒꯨꯅꯅ ꯆꯠꯀꯗꯧꯔꯤꯕ ꯈꯨꯟꯗꯣꯜ ꯑꯗꯨꯗꯒꯤꯅꯤ ꯃꯁꯤꯅ ꯒꯨꯅꯅ ꯃꯥꯒꯤꯁꯨ ꯇꯟꯖꯥ ꯑꯃ ꯂꯧꯍꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯕꯣꯏ ꯑꯃꯗꯤ ꯒꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯒꯨꯅ ꯕꯣꯕꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯁꯤꯗ ꯒꯨꯅꯅ ꯏꯕꯦꯝꯃ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯅꯪꯁꯦ ꯑꯩꯅ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦꯅꯦ ꯆꯠꯂꯣꯗ ꯏꯁ ꯈꯥꯏꯕꯤꯒ ꯇꯧꯔꯛꯏ ꯀꯥꯏꯗ ꯎꯈ꯭ꯔꯤꯕ ꯑꯩꯁꯦ
हाइबेमा नंग नत्रो होजुक्ता असिगी थोंगालसी फावरगा लाकपुदुबो ए मानी कइनो अदुबुदी तो अदुनेबा नंग साइना उदी उख्रेबा यारे यारे यां वारे को खरा थुना चलोरो नसक्तुगा हेरा नसक फजबदुदा अदु लग्ना बिबगी वानी थिरममदी ई थिरमदी केदौदीबा हा हो थिरमदीने नुंगना थोमदुबा असमना लाउछिलमलगा कुनदु गाड़ी कन्ना लेखलगा नुक नोक्तुना थरोक्ले मसेगी मतुंग कुनदु बुबोयगी युम यौरे कुनना बुबोयबु कन्ना कन्ना कौरई बुबोयदु इमुंगदगी परप्रप थोरई ओ लाक्ति लाइदना अइदी फी होंदोकपा हौरबने यारे ओजा न फी फाउ लोइसिनद्रिबो नंगना इस ngसाइदगी ngaइबगा सारादना ओ फरे याम खंगथ्राबि मौंगनिने से लेरमो आई खुंग तोंदुदा ngaइरमने लेरमको होइने ससल लोइसलो असमना हाइनरबा मतुंग बुबोय मागी कादा संख्रे मसिदा गुनना बाय नोइगे सिदा लेरिबो रेडियो सिबो याम सौइने सेमबा याद्रबो सिबो ओइ पाइनुको याइबनी नहा सुनंगना टेप सेमबिरमिनेना सेमबिरमगा पाइरगा थागलुबदा तंखाइ तारैको ओ नहांगिदुरा अइना खलिने नट मरी लेमेना असुमना वारी सना सना लोइसिनबना बुबोय लोइसिनबन लोरगा थोरकले यारे भाई आई लोरे चलो सिलाओ इमा बाबू आई चले है बुबोय के ममा तू पर थोरक लगा होय होय फरे चलो फजना कुमना हंगु कोई बुंगो हंदक्ति नाखै सेंना यिंथोकलसी होय इमा चले असुमना बुबोय अमदि गुना खुंदोलगी लाई हरावफम तमना चटख्रे मखोइने हेक चटखिबगा बुबोय होइगी युंगी ममांगता हौरिबा जोरफोन पाम्बी अदुदा क्वाक अमना तोंगलगा नाहे नाहे दुना खोंगबा हौरखी खोंजल अदु ताबदा बुबोयगी ममा अदु यामना पाखतचखी सोमदना बुबोय अमदि गुना खुंदोलगी लाई हरावफम जोरकले मतमसिदा बुबोयदी नुमिदांग वारम ओइसिलकपगी मागी अनाबदु हौरकदौगी तौरकले मसिदगी गुनागा मखोय अनि लाइबुंगदा परप्रप चंगकपदा सुसित्रा थेंगनखी मसिदा गुनाना सुसित्रा अखोय अनारै अमता उनौखीगे होरेन थोलकपदा ओइना उनसे असुमना हारमलगा मखोय परप्रप लाक्ले मखोयना मनाक अदवाइदा लैरिबा अमाइबी अमदा अमाइबी सनारैबु हंखी मसिदा अमाइबी अदुना अमाइबी सनारैदी अमाइबी संगाइदा लेरमगनी हाइना हाइरई मसिदा बुबोयना आई मंगोंदा लायिंबा लाक्पनी हाइना हाइरगा सनारैगी मनाक्ता संगमिन्ननबा हाइरमी मसिदा अमाइबी अदुनासु याबिरदुना गुना बुबोय अमदी अमाइबी अदुका पुन्ना मखोय अहुम अमाइबी सनारैगी मनाक्ता लाक्ले असुमना अमाइबी सनारैदा बुबोय अमदी गुनाबु थमलमलगा अमाइबी अदुदी मयाम जगोय साबा अदुदा चटख्रे मसिदा बुबोयना इमा आइगी अनाबदो नहांदगी अमु हौरए अदुना करी कमदुबनो हाइबदु अमते येंबियु इमा मसिदा अमाइबी सनारैना होय होय येंथोकलगा लोरेदना इचागिबो सेसे फक्सिदा ngakipu aduga nafi phurisu lawthoklo asumna अमाइबी सनारैना mahausaगी mahausa magi layeng adu sathanabagi sem sari asumna अमाइबी सनारैना बुबोयगी थबाकता नमदुना बिहुन जेंबदा खंगले हानगी लोछिनखिदबा अनाबा अदु अमुक मथि फोंगलकपनी हाइबसी महाक खंगले मस्तिगी अमाइबी अदुना गुनदा हाइरई इबुंगो सिदा दुकान मचा खरा फमलिसे अरुदगी तु केंडल खरा लैरुसो अदुगा हाइ मनम नाइबा अमगा यावरउ मसिदा गुनना इमा हाइ मनम नाइबा हाइसिबु करी हाइ ओइदिनो हाइ कोमला वरसु याइने मसिदा गुनना ओ इमा आई भाप ताजरे असुमना हायमलगा परप्रप थोख्रे सोमदा अमाइबी सनारैना बुबोयगी मसा मनंगल अमदी मकोक्ता लैवा सोंदुना नानथरी तांजा अदुदा लाइबुंग अदुगी ngak सेननबा लैरिबा मियोइसिंग अदुगी मरक्तगी अमना अमाइबी सनारै अमदी बुबोयना तौरिबदु लान उखिदुना मी मयाम अमा ताकलगा हुप्तिन नरखी मसिदा मयामना अमाइबी अमदी बुबोयगी वा तादना पंफुदा फुनरखी अमदी तापंगमदबा वाही वता कया हाइरखी मसिदा बुबोयगी ममानबा अमदी ngасai मखोइबु थिनबिर अम्बा अमाइबी अदुनसु यामना कन्ना हाइजखी अदुबु मयामना अमाइबी असिगा नुपा मसा असिगना तौरिबा अरुनबा थबक असि
mayamna khangdnaba makhoi anibu sanghanbani haiduna guna amadi amabi adisu phubire tawriba punamak asi urubada buboidi yamna ikaiki mahakna khanki aina maram oiraga ima amabi sanarai amadi aigi marup guna aduga lanjataba amabi asisu ikaiba nangle asumna buboina wakal mayam ama khanjillakpadagi phuk hawgallaklaga sak thongpham manakta leiriba thang sori ama pairaga masa mathanta mangakta lenthatjaraga sijaki misibina yarakpa aduda mayamdu amukke hena langnarakle masidagi gunana police ta phone tawduna police kauki asumna police kauduna boboibu hospital da pukhatki adubu kanbadi ngamkhidre thadok asigi matung amaibi sanarai su sana konungdagi matam suppagi oina laigi thogol tawba yararoi haida thingjan birakhi thadok asina amaibi sanarai ikaibana siningba haibatu oiki adubu mahak makhoi wa amatta tadana lana pauthokiba leikai khul adubudi angamba thakta awaba piramlaga mahaksu sikhraga haina khankhre thawdok asik matung numit kunni rom hawjinkhre nongma numdang ama khundolgi mataida leiba leikai amada leiba lukhoi magi yumlomda cycle thawduna lakle matamsi phanayamna thengle pung 10 helaklabani mamanaba amagi masanupagi ipal chatluraga thakpi sabi khara khara tawraga thengna halaklibani asumna asum lakpada khundolgi lai harapam laibung mapalan thorakpada laibung mamtopta kanagumba ama lepaga leibadu musin muna mami tari madu ubada lukhoi cycle adu kanna thauduna prap lakli asum lakpada nupa masa amana lukhoi gi mamangda lepaga cycle adu khambina ba hairi masdagi lukhoi su cycle adu khamlaga kari tawri bungo haina hangi masida nupa masa aduna mama ai asafauda yaujage haina hairi masida lukhoina madu nungai roida aige cycle se nuksit jaude thawbada ringse leibakta kak thenge aduna nang sound ko asumna hairamlaga cycle adu yangna thori tanja aduda lukhoina thawriba cycle adugi tungda kanagumba ama tungpagum tawri lukhoi masa adu soi lauki masdigi mahakna masidi mawuk amani khanduna cycle adu yangna thoroklei khara thoroklaba matung cycle adu amukka hena khanglum tharakhi tanja aduda lukhoigi sayingda kanagumba amagi makhutna tapna pairi masida lukhoina yangna thoriba cycle adudagi phan chongtharaga manak nakpa thongkal amada sensinnaba honai adubu yangna thorokpa cycle adudagi chongtharakpa oibana mahak uprang upsinduna tusalli mahakna hek tusanbaga cycle adusu manaktagi khara sathoklaga tusinki masidagi lukhoina phuk hawgallaga thongal amada butho e haina kanna lawraga chensilai tanja aduda tuduna leiba cycle adu masa matomta lepkhatlakle aduga lukhoi tamna thawjilai cycle thorpagi khonjal adu tabada lukhoina tung handuna jenglubada mana thoramba cycle adu mi kana su yaudana matomda thorpadu ubada kanna lawraga butho e bunna aibo halkadore haina kanna lawraga thongal aduda sensilli mahakna kanna lawba tabada mana adwaida leiriba yumsing adudagi miyam kaya chenthok naraktuna mahakpu pharami aduga kaidorabage haina hangi masida lukhoina mongonda thokiba khudimak loina tamki mayamna karaidagi put preno hojikpo asukuina leirakpase karimta tawde haina mayamna mahakna hariba wafam adu thajabiramde masidagi lukhoisu sorokta chatpa kibadagi magi cycle aduga loinana yumlakta oina phawduna lakle asumna asum lakpana mahak magi yumdi yaujare masidagi lukhoina cycle adu sangoida inkhatlamlaga mahak mangolda kakhatlaklaga magi nupida thong hanganaba kanna kaurai tanja aduda magi tungda khubak prok khubagi khonjal tarai masida lukhoina matung onthokuna jenglubada sangoida thamliba cycle aduda kanagumba amana phamtharaga cycle train sempagum tawrami madu urubada lukhoina mamang thong adu dang thinduna hai nupi nangbo sirabo kaiduribura imungda nangbo asumna kanna lawraga thong aduda
ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯊꯤꯡꯈꯤ ꯃꯁꯤꯗ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯕꯤꯃꯣꯂꯥꯁꯨ ꯇꯥꯔꯗꯨꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯈꯤ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯂꯨꯈꯣꯏꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯡ ꯍꯥꯡꯕ ꯇꯞꯄꯤ ꯍꯥꯏꯅ ꯆꯩꯔꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯨꯈꯣꯏꯅ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕꯤꯔꯝꯗꯦ ꯌꯨ ꯉꯥꯎꯁꯜꯂꯒ ꯂꯥꯛꯄꯗ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯩꯔꯛꯏ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯒꯤ ꯏꯄꯥꯟ ꯆꯠꯂꯒ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯨꯅ ꯆꯕꯦꯡ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗ ꯂꯨꯈꯣꯏꯅ ꯍꯣꯏ ꯌꯥꯔꯦ ꯅꯪꯅ ꯇꯨꯝꯗꯧꯗꯣ ꯑꯗꯨꯝ ꯇꯨꯝꯃꯨꯔꯣ ꯅꯪꯅ ꯉꯥꯡꯕꯁꯦ ꯑꯩꯅꯦ ꯀ꯭ꯋꯥꯛ ꯃꯔꯐꯨꯅ ꯈꯣꯡꯕꯗꯣ ꯉꯥꯏꯔꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯇꯨꯝꯈ꯭ꯔꯣ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯂꯥꯎꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯦꯃꯣꯂꯥꯁꯨ ꯆꯕꯦꯡ ꯉꯥꯡꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯁꯨ ꯆꯥꯛꯀ ꯆꯥꯗꯈꯩ ꯐꯃꯨꯡꯗ ꯆꯪꯉꯒ ꯍꯤꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯊꯥꯖꯗ꯭ꯔꯤꯁꯤꯕꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯕꯨ ꯋꯥꯈꯜꯅꯅꯤ ꯈꯟꯗꯣꯛꯂꯗ꯭ꯔꯅ ꯑꯩꯕꯣ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯝꯊꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯈꯨꯟꯗꯣꯜꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯊꯪ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯤ ꯂꯨꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯗꯣꯜꯗ ꯂꯩꯕ ꯁꯪꯒꯣꯝ ꯂꯂꯣꯟꯕ ꯈꯝꯕ ꯃꯥꯒꯤ ꯁꯪꯒꯣꯝꯗꯨ ꯄꯨꯗꯨꯅ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯥꯏꯕꯨꯡꯒꯤ ꯃꯇꯥꯏꯋꯥꯏꯗ ꯂꯩꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯈꯤꯕ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯃꯁꯤꯗ ꯈꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯁ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯉꯍꯥ ꯅꯣꯡꯃ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟꯗ ꯂꯩꯈꯤꯗꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯁꯨꯝꯅ ꯈꯟꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯃꯍꯥꯛꯅ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯥꯛꯂꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯛꯂꯦ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯍꯨꯏ ꯑꯃꯅ ꯈꯪꯈꯣꯡ ꯈꯣꯡꯗꯨꯅ ꯆꯣꯡꯊꯣꯔꯛꯈꯤ ꯃꯁꯤꯗ ꯈꯝꯕꯗꯨ ꯈꯔꯒ ꯆꯤꯡꯅꯔꯞ ꯇꯧꯅ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯄꯒ ꯍꯨꯏꯅ ꯈꯪꯈꯣꯡ ꯈꯣꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯋꯣꯏꯃ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯒꯥꯔꯤꯗꯨ ꯇꯨꯁꯟꯈꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯍꯧꯒꯠꯂꯒ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯄꯗꯗꯤ ꯍꯨꯏꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯈꯝꯕꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯅꯦ ꯍꯨꯏ ꯑꯃ ꯈꯣꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯒꯥꯔꯤꯗꯨ ꯍꯧꯒꯠꯂꯒ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯊꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯈꯨꯟꯗꯣꯜꯒꯤ ꯂꯝꯄꯥꯛꯀꯤ ꯃꯇꯥꯏꯗ ꯂꯩꯕ ꯋꯥꯔꯛ ꯑꯃꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯌꯨ ꯊꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟꯗꯤ ꯂꯤꯂꯥ ꯌꯦꯡꯉꯨꯁꯤꯗꯅ ꯃꯌꯥꯝ ꯃꯁꯤꯗ ꯑꯃꯅ ꯑꯃꯨꯛ ꯀꯔꯥꯏꯗꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯁꯤꯗ ꯂꯤꯂꯥꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯗ ꯂꯥꯏ ꯍꯔꯥꯎꯔꯤꯁꯦ ꯑꯁꯤ ꯂꯣꯏꯕꯒ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯍꯣꯏ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯅꯥꯁꯣꯟꯅꯅ ꯏꯌꯥꯝꯕ ꯑꯩꯁꯨ ꯅꯣꯏꯒꯤ ꯄꯨꯟꯕꯁꯤ ꯌꯥꯎꯒꯦ ꯍꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯛꯇꯨ ꯍꯨꯠ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕु ꯂꯩꯊꯣꯔꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯀꯅꯥꯃꯠꯇꯅ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅ ꯌꯨ ꯊꯛꯂꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯗꯛꯁꯨ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯏꯌꯥꯝꯕ ꯂꯤꯂꯥ ꯌꯦꯡꯉꯨꯔꯁꯦ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯈꯤ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯨ ꯐꯨꯛ ꯂꯥꯎꯅ ꯈꯪꯍꯧ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯁꯨ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯚꯥꯏ ꯅꯪꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯅ ꯑꯩꯉꯣꯟꯗ ꯂꯤꯂꯥ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯃꯌꯥꯝꯅ ꯁꯨꯡꯊꯥ ꯊꯥꯖꯕꯤꯔꯝꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯗꯣꯝꯗ ꯑꯣꯏꯅ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯃꯅ ꯐꯝꯍꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯨꯅ
ꯐꯝꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯐꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯁꯤꯟꯗꯣꯛꯅꯔꯒ ꯐꯝꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯟꯅ ꯅꯨꯄꯥ ꯑꯃ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ "ꯏꯌꯥꯝꯕ ꯂꯤꯂꯥ ꯆꯠꯂꯁꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯨꯡ ꯍꯟꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ "ꯅꯉꯣꯟꯗꯁꯨ ꯇꯧꯔꯛꯄ꯭ꯔꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ "ꯍꯣꯏ ꯇꯧꯔꯛꯑꯦ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯌꯥꯝꯗꯨ ꯀꯤꯕꯒꯤ ꯃꯍꯨꯠ "ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯇꯥꯒꯦꯅꯦ" ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯃꯒ ꯑꯃꯨꯛ ꯁꯤꯟꯗꯣꯛꯅꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯟꯗꯛꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ "ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯍꯥꯏꯔꯛꯏꯅꯦ" ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯅ ꯑꯃꯨꯛ "ꯑꯩ ꯑꯃꯨꯛ ꯇꯥꯒꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯐꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯑꯃ ꯂꯥꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ "ꯏꯌꯥꯝꯕ ꯆꯠꯂꯁꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅꯁꯨ "ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯏꯅꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯇꯨꯡꯗ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯕꯗꯒꯤ ꯃꯊꯟꯇ ꯁꯤꯖꯈꯤꯕ ꯕꯨꯕꯣꯏꯗꯨ ꯃꯉꯛꯁꯝꯗꯒꯤ ꯏ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯗꯨꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯃꯌꯥꯝꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕꯗꯨ ꯎꯅꯅꯕ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯀꯤꯃꯟꯈꯤꯕꯅ ꯆꯦꯟꯕꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯐꯨꯔꯤꯠꯇꯨ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ" ꯍꯥꯏꯅ ꯍꯪꯕꯗ ꯃꯈꯣꯏꯅ ꯋꯥꯔꯛꯇ "ꯕꯨꯠ ꯊꯣꯛꯍꯧꯔꯦ" ꯍꯥꯏꯅ ꯄꯥꯈꯠꯅ ꯇꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯝꯂꯤꯉꯩꯗ ꯐꯨꯔꯤꯠ ꯃꯩꯅ ꯆꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯁꯤꯗ ꯃꯌꯥꯝꯅ "ꯅꯉꯣꯟꯗꯗꯤ ꯀꯔꯤ ꯇꯧꯔꯛꯏ" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ "ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯕꯨꯠꯅ ꯃꯩ ꯊꯥꯔꯛꯏ, ꯑꯩꯁꯨ ꯃꯩꯅ ꯆꯥꯛꯂꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯂꯤꯕꯅꯤ" ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ "ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯂꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤ 13ꯃꯨꯛ ꯋꯥꯔꯛ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯋꯥꯔꯛ ꯌꯧꯔꯛꯄꯗꯗꯤ ꯀꯦꯟꯗꯜꯁꯨ ꯊꯥꯜꯂꯝꯃꯤ ꯑꯗꯨꯒ ꯐꯨꯔꯤꯠꯁꯨ ꯃꯆꯤ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯔꯝ ꯊꯛꯂꯝꯕꯒꯤ ꯃꯐꯝ ꯑꯗꯨ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗ ꯋꯥꯔꯛ ꯑꯗꯨꯗ ꯄꯥꯔꯇꯤ ꯇꯧꯔꯝꯕ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯈꯣꯏꯕꯨ ꯑꯉꯥꯎꯕ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯉꯥꯎꯕꯁꯤꯡꯗꯨꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯑꯍꯟ ꯑꯃꯅ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯣꯏꯕꯨ ꯉꯁꯥꯏ ꯐꯨꯔꯤꯠꯇꯨ ꯃꯩ ꯆꯥꯛꯍꯧꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯗꯥꯏ ꯅꯣꯏꯅ ꯁꯥꯟꯅꯩ ꯌꯨꯅꯩꯕꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯜꯂꯛꯑꯒ ꯑꯉꯥꯎꯕ ꯁꯤꯔꯤꯕꯅꯤꯅꯦ." ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯆꯩꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ "ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ, ꯐꯨꯔꯤꯠꯁꯤ ꯉꯁꯥꯏ ꯃꯩꯅ ꯆꯥꯛꯍꯧꯔꯕꯅꯤ." ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯀꯔꯦꯝꯅꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯃꯩꯅ ꯆꯥꯛꯄ ꯐꯨꯔꯤꯠꯁꯦ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯀꯩꯝꯇ ꯆꯥꯛꯇꯦ. ꯅꯪ ꯐꯨꯔꯤꯠꯁꯦ ꯕꯨꯠꯇꯨꯅ ꯑꯃꯨꯛ ꯐꯥꯟꯕꯤꯕ ꯑꯣꯏꯔꯝ ꯇꯥꯔꯦꯅꯦ ꯍꯥ? ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯨꯠꯇꯨꯗꯤ ꯂꯥꯏ ꯑꯣꯜꯂꯦꯅꯦ ꯑꯗꯨꯗꯤ." ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯔꯇꯤ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯅꯍꯥꯟꯈꯩ ꯇꯧꯔꯝꯗꯕ ꯊꯕꯛ ꯈꯔꯗꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯛꯄꯗ ꯁꯪꯒꯣꯝ ꯂꯂꯣꯟꯕ ꯈꯝꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯂꯨꯈꯣꯏꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯐꯅ ꯂꯩꯔꯕꯁꯨ ꯆꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛ ꯊꯦꯡꯅ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯈꯝꯕ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯃꯄꯥ ꯌꯧꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯨꯡꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯨꯝꯂꯒ ꯂꯩꯕꯒꯨꯝ ꯈꯝꯕꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯈꯝꯕꯅ "ꯀꯔꯤꯅꯣꯅꯦ ꯂꯥꯏꯕꯨꯡꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯨꯝꯂꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯥꯔꯤꯗꯨ ꯖꯔ ꯑꯗꯨꯝ ꯊꯧꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨ ꯒꯦꯠ ꯂꯣꯝꯗ ꯁꯠ ꯂꯩꯁꯤꯜꯂꯒ ꯀꯥꯞꯄꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯁꯤꯗ ꯈꯝꯕꯅ "ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯎ ꯋꯥꯒꯤ ꯃꯃꯤ ꯑꯣꯏꯔꯖꯥꯠꯂꯅꯦ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨ ꯃꯨꯠꯊꯠꯂꯤ꯫
ꯃꯍꯥꯛꯅ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯑꯗꯨ ꯍꯦꯛ ꯃꯨꯊꯠꯄꯒ ꯃꯥꯅ ꯎꯈꯤꯕ ꯑꯃꯨꯕ ꯑꯗꯨ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯈꯝꯕꯅ ꯀꯟꯅ ꯂꯥꯎꯔꯒ ꯒꯥꯔꯤ ꯑꯗꯨ ꯂꯥꯏꯕꯨꯡꯒꯤ ꯒꯦꯠꯂꯣꯝꯗ ꯑꯣꯏꯅ ꯊꯧꯖꯤꯟꯗꯨꯅ ꯂꯥꯏꯕꯨꯡꯒꯤ ꯒꯦꯠꯇ ꯑꯣꯏꯅ ꯊꯣꯝꯖꯤꯟꯈꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯄ ꯅꯠꯇꯕꯅꯤꯅ ꯀꯔꯤꯃꯠꯇ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯈꯝꯕꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯏꯟꯊꯣꯔꯛꯂꯒ ꯊꯧꯅꯅꯕ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯨꯡꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯁꯤꯗ ꯈꯝꯕꯅ ꯒꯦꯠ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯗ ꯒꯦꯠ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯅꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯝꯕꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯒꯥꯔꯤꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯈꯝꯕ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯗꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯈꯤ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯉꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯉꯔꯪ ꯉꯔꯪ ꯉꯥꯡꯗꯨꯅ ꯊꯨꯡꯅꯔꯛꯂꯦ ꯑꯗꯨꯒ ꯈꯝꯕꯅ ꯆꯦꯜꯂꯤꯕꯗꯨ ꯃꯌꯥꯝꯅ ꯈꯥꯝꯂꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯈꯝꯕꯅ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯂꯣꯏꯅ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯕꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯗꯣꯜꯒꯤ ꯂꯥꯏꯕꯨꯡꯗꯨ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯗꯣꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯄꯅ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯩ ꯍꯧꯒꯠꯅꯔꯛꯇꯨꯅ ꯈꯨꯟꯗꯣꯜꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯂꯥꯏꯕꯨꯡꯂꯣꯝꯗ ꯂꯥꯛꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯃꯊꯪ ꯇꯥꯟꯅꯔꯛꯏ ꯃꯇꯝꯁꯤꯗꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯈꯨꯟꯗꯣꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯅꯔꯗꯨꯅ ꯃꯈꯣꯏ ꯁꯂꯨꯞ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯪꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯪꯂꯨꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯇ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯟꯁꯤꯟꯖꯗꯨꯅ ꯁꯤꯖꯔꯒ ꯂꯩꯔꯝꯈꯤ ꯍꯧꯖꯤꯛ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤ ꯅꯍꯥꯟ ꯕꯨꯕꯣꯏ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯕꯨ ꯌꯥꯝꯅ ꯌꯦꯡꯊꯤꯈꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯝꯕ ꯂꯨꯈꯣꯏ ꯌꯥꯎꯅ ꯉꯁꯥꯏ ꯄꯥꯔꯇꯤ ꯇꯧꯈꯤꯕ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯁꯤꯔꯝꯈꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯅꯥꯅꯁꯨ ꯊꯥꯖꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯔꯝꯕꯁꯤꯗ ꯃꯌꯥꯝꯗꯨ ꯀꯤꯅꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏꯅ ꯈꯟꯈꯤ ꯃꯈꯣꯏꯅ ꯑꯁꯦꯡꯕꯗꯤ ꯈꯪꯗꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯇ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨ ꯈꯪꯅꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯈꯨꯟ ꯑꯁꯤ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯑꯉꯛꯄ ꯑꯀꯤꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯊꯣꯛꯂꯦ ꯇꯥꯕꯗ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯛꯅꯈꯤ ꯃꯔꯛꯁꯤꯗ ꯒꯨꯅꯁꯨ ꯌꯥꯎꯔꯤ ꯒꯨꯅꯗꯤ ꯈꯨꯟꯗꯣꯜꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯔꯦ ꯇꯥꯕꯗ ꯀꯂꯛ ꯄꯦꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯀꯧꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯃꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯔꯦ ꯑꯁꯨꯝꯅ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯏ ꯃꯌꯥꯝꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤꯗꯤ ꯑꯩꯒꯨꯝꯕ ꯑꯃꯥꯏꯕ ꯃꯆꯥ ꯃꯁꯨꯅ ꯉꯥꯛꯄ ꯉꯝꯂꯔꯣꯏ ꯑꯗꯨꯅ खरा हैबा अमायबा अमा तानाबियु आइदी मसी उपाय लेट्रे अमायबा अदुगी वाफम अदु ताबदा मयामना करी मरमगी ngamloidoribano hojik khul lekai asida tawribasi kananano haina mayamna hangnarei masida amayba aduna hairi nakoigi khul asi haraubada misi minat thokre maduna maram oiraga khun asigi laisu fazana loisinkhidre aduna umang laina sauduna lekai asida awa ana piribani masida hena sathibana lai harau khomda laikhidraba miyoi adugi thawai adu yauksinduna amukke hena lekai asibu awaba pibada natana misi mina yaure aduga maromda thawai asisu kanagumba amana mating pangsinduna
ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯊꯋꯥꯏ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯃꯤꯑꯣꯏ 9 ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯊꯣꯡ ꯍꯥꯡꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯍꯔꯥꯎꯔꯣ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯂꯣꯏꯁꯤꯜꯂꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕꯁꯦ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯒꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯪꯒꯗꯕ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯂꯥꯏꯒꯤ ꯁꯥꯎꯍꯨꯝ ꯑꯀꯟꯕ ꯂꯩꯈꯤꯕ ꯃꯔꯝꯅ ꯃꯤꯁꯤꯡꯕꯨ ꯃꯥꯅ ꯄꯨꯅꯤꯡꯕ ꯃꯑꯣꯡꯗ ꯄꯨꯔꯛꯀꯅꯤ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯍꯜꯂꯛꯀꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯑꯊꯨꯕꯗ ꯂꯥꯏ ꯍꯔꯥꯎꯔꯒ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯉꯁꯤꯒꯤꯗꯤ ꯃꯤ 9 ꯁꯤꯔꯒꯅꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯟꯅꯅ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯄꯥꯏꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯨꯡ ꯁꯤꯗꯅꯕ ꯂꯥꯏ ꯍꯔꯥꯎꯔꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯨꯁꯨ ꯅꯨꯃꯤꯠ 15ꯅꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯏꯕꯤ 9 ꯑꯃꯥꯏꯕ 9 ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏ ꯍꯔꯥꯎꯔꯕꯁꯨ ꯀꯥꯟꯅꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯊꯤꯡꯕꯗ ꯉꯝꯕꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯇꯨꯅ ꯈꯨꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯄꯤꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯈꯤ ꯃꯁꯤꯅꯅꯤ ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯗꯣ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯑꯍꯦꯟꯕ ꯄꯥꯡꯒꯜ ꯍꯥꯞꯆꯤꯟꯈꯤꯕꯅ ꯑꯃꯥꯏꯕ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯅꯝꯊꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯇꯣꯛꯅꯅꯕ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯀꯞꯅ ꯂꯤꯈꯤ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯀꯞꯇꯨꯅ ꯂꯤꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯏꯕꯨꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯍꯟꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯪꯅ ꯂꯃꯟ ꯈꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯂꯣꯏꯅ ꯍꯥꯠꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯔꯅꯨ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯠꯆꯔꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕꯗ ꯊꯤꯡꯂꯨꯔꯕꯗꯤ ꯑꯃꯥꯏꯕ ꯃꯍꯥꯛ ꯐꯥꯎꯕ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯃꯤꯑꯣꯏ 9ꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯗꯅꯕ ꯈꯨꯜꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯈꯨꯟꯗꯣꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯏ ꯑꯃꯨꯛ ꯍꯟꯅ ꯍꯔꯥꯎꯗꯕ ꯌꯥꯔꯣꯏ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤ ꯁꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯪꯕ ꯃꯔꯝꯅ ꯃꯈꯣꯏ ꯃꯊꯥ ꯁꯥꯅꯈꯤ ꯁꯨꯞꯅꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯍꯔꯥꯎꯔꯒ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯅꯤꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯁꯨ ꯅꯠꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯃꯊꯥ ꯁꯥꯅꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯂꯕ ꯃꯇꯨꯡ ꯑꯃꯒ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯈꯔ ꯑꯃꯅ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯑꯩꯗꯤ ꯌꯥꯎꯈꯤꯗꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯁꯤꯗ ꯌꯥꯎꯔꯦꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯨ ꯌꯥꯎꯔꯤ ꯈꯔ ꯑꯃꯅ ꯅꯨꯃꯤꯠꯇꯨꯗ ꯈꯥꯝꯗꯣꯛꯄ ꯌꯥꯗꯅ ꯆꯣꯡꯁꯤꯟꯗꯨꯅ ꯑꯐꯥꯎꯕ ꯁꯥꯈꯤꯕꯁꯤꯡꯗꯨ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯅꯨꯃꯤꯠꯇꯨꯗ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯕꯣꯕꯣꯏꯕꯨ ꯆꯩꯕ ꯉꯥꯡꯕ ꯌꯥꯎꯈꯤꯕ ꯅꯨꯄꯥ ꯑꯃ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯏ ꯃꯇꯝꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯃꯍꯥꯛꯅ ꯊꯣꯔꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯪꯕꯗꯒꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯦꯜꯍꯧꯔꯒꯦ ꯈꯟꯕꯗꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯀꯧꯊꯣꯛꯄꯗꯒꯤ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯌꯨꯝꯗꯒꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯣꯔꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯋꯥꯀꯤꯡ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯀꯀꯥꯁꯨ ꯋꯥꯀꯤꯡ ꯆꯦꯜꯂꯛꯏꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯧ ꯏꯕꯨꯡꯉꯣ ꯆꯦꯜꯂꯛꯏꯅꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯪ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯅꯨꯄꯥ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕꯗ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯀꯀꯥ ꯋꯥꯀꯤꯡ ꯆꯦꯜꯂꯤꯔꯣ ꯆꯦꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ
ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯣꯝꯗꯅꯣꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯀꯞꯄꯤꯕꯗꯣ ꯍꯥꯏꯅ ꯂꯥꯎꯔꯨꯕꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨ ꯍꯧꯒꯠꯂꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯛꯏ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩ ꯌꯨꯝꯗ ꯄꯔꯞ ꯍꯟꯖꯤꯜꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯝꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ ꯕꯣꯕꯣꯏꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯇꯣꯞꯄ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯌꯨꯝꯂꯣꯝꯗꯗꯤ ꯃꯍꯥꯛ ꯆꯦꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯂꯥꯏꯕꯨꯡꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯤ ꯉꯔꯪ ꯉꯔꯪ ꯂꯥꯡꯕ ꯇꯥꯔꯛꯏ ꯃꯁꯤꯗ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯂꯥꯏꯕꯨꯡꯗ ꯃꯤ ꯂꯩꯔꯤꯕ ꯖꯥꯠꯂꯅꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥ ꯇꯥꯟꯅꯕ ꯍꯧꯔꯕ ꯖꯥꯠꯂꯥ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯕꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯃꯨꯁꯤꯟꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯞ ꯂꯦꯞꯄꯒ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯗ ꯂꯩꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅꯦ ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯂꯥꯎꯅ ꯂꯥꯎꯅ ꯑꯁꯨꯝ ꯅꯛꯁꯤꯟꯅꯕꯗꯗꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯗ ꯊꯣꯛꯄꯁꯤꯡꯗꯨ ꯋꯥꯔꯤ ꯂꯤꯅꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯇꯨꯡꯗ ꯐꯠ ꯐꯠ ꯑꯣꯟꯊꯣꯛꯅꯔꯒ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯟꯅꯔꯛꯄꯗꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯃꯥꯏꯗꯨ ꯑꯀꯤꯕ ꯁꯛꯇꯝꯗ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠ ꯏꯉꯧ ꯉꯧꯅ ꯂꯦꯞꯄꯒ ꯂꯩꯕ ꯑꯣꯏꯅ ꯎꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯟꯅ ꯂꯥꯎꯈꯠꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯨꯝ ꯇꯧꯔꯛꯈꯤ ꯃꯁꯤꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯕꯣꯕꯣꯏꯒꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯕ ꯃꯑꯣꯡꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯃꯉꯛꯁꯝꯗꯒꯤ ꯏ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯞꯊꯣꯔꯛꯈꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯕꯣꯕꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯨꯄా ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯈꯪꯂꯦꯟ ꯂꯦꯜꯂꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯃꯛ ꯑꯇꯣꯞꯄ ꯃꯈꯣꯏ ꯇꯔꯦꯠꯇ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯨꯅ ꯑꯍꯤꯡꯗꯨꯗ ꯃꯈꯣꯏ ꯅꯤꯄꯥꯟ ꯁꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯁꯤꯔꯤꯕꯁꯤꯡꯗꯨ ꯃꯌꯥꯝꯅ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯈꯤ ꯄꯥꯎ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯈꯨꯜ ꯀꯌꯥꯗꯁꯨ ꯇꯥꯟꯅꯈꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯅꯕ ꯁꯦꯝ ꯁꯥꯟꯅꯔꯛꯂꯦ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠꯇꯨꯗ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯂꯥꯏ ꯍꯔꯥꯎꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯃꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯃꯥꯏꯕ ꯑꯃꯅ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯕꯨ ꯌꯥꯎꯍꯟꯁꯤ ꯃꯍꯥꯛ ꯌꯥꯎꯔꯕꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯕꯨ ꯈꯣꯏꯔꯨꯝꯗꯨꯅ ꯍꯥꯏꯖꯈꯤ ꯃꯁꯤꯗ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯁꯨ ꯌꯥꯕꯤꯗꯨꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨꯗꯤ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡꯗ ꯑꯃꯥꯏꯕꯤ ꯇꯔꯦꯠ ꯂꯩꯔꯤꯕꯅꯤꯅ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯟꯅꯈꯤ ꯇꯁꯦꯡꯕꯗꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯒ ꯉꯔꯥꯡ ꯑꯃꯥꯏꯕ ꯑꯗꯨꯒꯅ ꯉꯔꯥꯡꯗꯒꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯃꯤ ꯅꯤꯄꯥꯟꯗꯤ ꯂꯧꯈꯤꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅ ꯉꯁꯤ ꯑꯍꯤꯡ ꯀꯩꯁꯨ ꯇꯧꯔꯛꯇꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯥꯏꯕꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕ ꯑꯅꯤꯕꯨ ꯄꯦꯅꯥ ꯁꯩꯌꯦꯛ ꯁꯩꯗꯝꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕ ꯑꯅꯤꯕꯨ ꯌꯥꯀꯥꯏꯔꯤ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯥꯏꯖꯕꯗꯒꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯥꯏꯕꯨꯡ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯖꯔꯣ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯗꯤ ꯂꯥꯏꯕꯨꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯍꯟꯈꯤ
ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯁꯅꯥꯔꯩꯅ ꯈꯟꯈꯤ ꯈꯪꯕ꯭ꯔꯥ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯅꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯂꯥꯟꯖꯗꯕ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯗ ꯅꯠꯇꯅ ꯏꯆꯥ ꯕꯣꯕꯣꯏꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯍꯟꯕ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯂꯦꯗꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯗ ꯈꯨꯜ ꯑꯁꯤꯒꯤ ꯍꯔꯥꯎꯔꯤꯕ ꯂꯥꯏ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯤꯗꯅꯕ ꯍꯥꯏꯔꯝꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤꯁꯨ ꯂꯥꯏ ꯍꯔꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯈꯨꯜ ꯃꯤꯌꯥꯝꯅ ꯂꯥꯏꯕꯨꯡ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯎꯗ꯭ꯔꯕꯗꯤ ꯇꯣꯉꯥꯟ ꯇꯥꯖꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕ ꯃꯔꯝꯅ ꯂꯥꯏ ꯑꯁꯤ ꯍꯔꯥꯎꯔꯨꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯥꯍꯧꯒꯦ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯗ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯥꯅꯤꯡꯂꯤꯕꯅ ꯂꯥꯏꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯂꯥꯏꯒꯤ ꯃꯤꯡꯗ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯈꯨꯜ ꯑꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕ ꯂꯥꯏ ꯍꯔꯥꯎꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯁꯨ ꯂꯥꯏ ꯁꯦꯂꯨꯡꯕꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈꯤ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯂꯣꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯣꯕꯣꯏ ꯒꯨꯅꯥ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯪꯂꯛꯈꯤꯕꯅꯤ ꯃꯁꯤꯅꯅꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟꯗ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯗꯨꯅ ꯂꯩꯔꯝꯈꯤꯕꯗꯣ ꯑꯗꯨꯕꯨ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯁꯦꯂꯨꯡꯕꯗ ꯍꯥꯏꯗꯣꯛꯇꯅꯕ ꯁꯦꯟ ꯈꯔ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯗ ꯄꯤꯁꯤ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏꯅ ꯈꯥꯏꯖꯤꯟꯅꯔꯒ ꯂꯨꯈꯣꯏ ꯑꯃꯗꯤ ꯈꯝꯕꯕꯨ ꯊꯥꯔꯛꯈꯤꯕꯅꯤ ꯈꯝꯕꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯍꯧꯔꯒ ꯂꯨꯈꯣꯏꯅ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟꯗ ꯆꯪꯉꯛꯄꯗ ꯕꯨꯕꯣꯏ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯕꯨ ꯊꯦꯡꯅꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯩꯔꯥꯛ ꯐꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯥꯏꯕꯤ ꯁꯅꯥꯔꯩꯅ ꯕꯨꯕꯣꯏꯒꯤ ꯊꯋꯥꯏꯗꯨ ꯐꯥꯖꯤꯜꯂꯒ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯕꯨꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕु ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯀꯤꯅꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ